Tripura. Next, I would like to request Ms. Roshanara Begum from Sylhet, Bangladesh, to give a brief account on Manipuri Muslims, Maitai Pangal of Bangladesh. Ngasigi conference da lakpa ahalamal isi naw punamapu assalamu alaikum. Ay Bangladesh ki Maulibajar district ki Komalganj thana gi Kunagaw hairiba khuldu ki ningonni ay gi chani pani ni ahanjina social work da masters tami atombana CC tami honors third year da angang singi mapana police officer ni aina wo sum saireng iba ai housewife ni saireng iba paba sum rak marak ta tauje pok charak padagi taran lai ba ipugi mafam Manipur ima lebak ama nungsiba phajawa lebak ama leyaina aduda lakning bagi mitai lone kari haiba tare sopno yengi lak bagi ado ngasi organizer singna nasi ki conference ki baton thabirana lak pasi igi sopno purona mani jamna harau jare lonmaku dhannobad adugi tamakta Bangladesh ta pangan gi masing si jamna leite hairagasu 64 district ta only for Bangladesh ki Maulibajar district ta pangan kul kunni thoi khak tari aduda 2010 da adum sumari onujai Bangladesh ta mi lising tarali rami adubu honjikti khar helani lising tarani thoirom oirana khali ikhoi Bangladesh ki education jamna honji chaukhatle andedi chakri dusu jamna chaukhatle anje angang sing school college varsity medical college ta tamba jame honji ki generation ki angang sing aduga chakri su jamna tauri Bangladesh ki mapan su chakri lai loina mapan da thabak tawbu mi su jame Bangladesh ta aduga ikhoi gi MBBS doctor haiba adedi ate chakri su mayam professor engineer police BTR army dadi masing jame jamna leire larik lai su da su ikhoi gi Bangladesh ki pangan oiba madrasa pangan tamba pangan lingba madrasa mari manga suna lei pangan ta lingba school high school am su lei larik lai su da jam chau khatle alampi na na goi taraga harauni je ikhoi gi result su sumai phai ikhoi pangan gi angang singna metric parikha thaba gi matam sida teacher sing sina pangan bishesh kore pangan teacher na jamna luna phajana gurutto sohkare mohoibu takpi aduna result su jamna phai ikhoi pangan Tetoigaw school si ikhoina muloto ikhoina tamakpi school si chahi gudingi result jamna phai angang singi metric parikha si A+ phangi amphau fail leite adu ikhoi mayangi lamdam da leiraga su mayanga ikhoi ga somporko si relation si jamna nungsi na nunglo na le ikhoi butu hatpa ta hatpa mayang na usittaba si taude ikhoi jamna nungai na phajana mayanga marup ku maina ichinaw ku maina phajana tina dana le ikhoi bu jamna channa tawbi mayang na aduga bishesh kore ikhoi gi district ta ikhoi pangan na dum khar hena chawkhatna le ikhoi mayang dagi ikhoi gi harau ba kumai culture ba ikhoi gi pangan gi anondo utshop haibasi Eid ani lei prithibi gi maham punamakta pangan na kasarda Manipur da te mafam da jebabe ikhoi pangan gi culture palon to basi kasu different leite ikhoi Bangladesh pangan su duman tawi Eid ani makta kurbani tauba Eid kurbani tauba sai in thokpa lonmaka phajana share tauba ruja itlaiga tal hoba jam shuba adedi phi shubai din adusingdo adayam kana koina ba chatna ba thautal maroital hoba chegaital hoba chamina ba koimina ba phajana nungsi nonglona tawi
nuhong khong nong tho ega chu sagai na thabuk pangbi ba asigi phifam sim choi khoi jamna nungai mane nungsi na phajana tin tan lei sagai na thabak su ba la dei thok ba hal singna angang singna phida khumjan ba adai di challe lega kana thongmi na ba phajana adugo chami na ba phajana asigi siman discipline da phajana ikhoi sagai singsina jamna pani adubu hanji ga mkhana kitna develop oi re oi babudi CR table da su pijaba aina khulai bamni ikhoi ipai pu ai khulai bamni ngoni ikhoi ipai pu di Joinogor Kasargi Joinogor gini ai gi ipai maming Muhammad Nasiruddin kawi mahak lei khitre khulaibam sagai ne indomcha marsuya ki somporko deya indomcha thoi mahak nabu khula aribam ne ai ima hoi sagai si aribam ne sagai singsi khoi Bangladesh to susumaina aribam khulaibam khunja sajabam deidi sajabam mansulei adumana lei sum India da jala iriba karise Bangladesh ta su sum adumana sum lei adani khoi nane harau kumai sidai khoi aduni it ani shobe barat shobe kodor adai ni hong khong nong thokpa adai adu singdu sum phajana loina siar to edu poila boisa aina Bengali Hindu Muslim mitai pangan loin makna punna si onustan sima phajana palon tawi hanji poila boisa si jam jauna tawne ba jamna anuba chahi anuba changbagi asima aduga nahak hoina taraga jamna haraguni je ikhoi panganda Tripura da hanji inawam na hairamba warisi nungai te tabada je sumana mi jamde lailai suda jamna karini an hase tu kitu ikhoi Bangladesh ki di am kana mana haipasigi ekdom biporit ni ikhoi Bangladesh ki ningol singsi nupi singsina nipa dagi ne hele lai suda jamna aduga jamna chawkhat pagi wari ni nahak hoi nungai ni khoi gi nupi singsina lari heiba singsina bu jamna job taunare ama phau phamman leitre nipa ga khwangje laktana honare je karam maina chawkhasi phamman leiba si thokte ko aina nupi singsina lari thabak tawdaba singsina job tawdaba housewife singsina bu jumda phamana macha masu mawa office ta kahal harega songsar gi thabak loirega time khitang phangbasida karamaina lupa paisa sembajani phaman leiba jade ko ana khwanje laktana salli loiba el ngano loiba adedi amakana phi saba jamne phi ron sari saba bidup saba phanik saba hotna dana time mai se ama phau manghan de har sini jamna thabak sudana hone aduna jamna adu amakana na hakoi sunu ngai khoi nari sadhinata ana ha sunu pi bu sadhinata jamne pi re Bangladesh ta ikhoi Bangladesh ki pradhan mantri su step ahum sure mana kadi arisi aduna ikhoi amakana ikhoi gi family imda ge ikhoi Bangladesh te ikhoi yamba singna ahalamal singna ikhoi animak pu nupi ta leadership orne chatlu desam da kai tawren ayamba meam nokchan dori min hoibu moi pangan loina ikhoi family imta ni chatlu aina mane sahos pira na ikhoi bu tharai ikhoi ichina mane indom chabu ga ibuga adu arang dei su thunga badagi ikhoi bu aduk phajana somman pirina aduk phajana ikhoi bu thamise asi ikhoi ge mane jamna chauba pha mane pawa mane phangba asi I basi kobita I basi aina bu all Manipuri Muslim pangangi nupi singsibu jagorun mane kaito beda makte I bani ya isana Bengali ga iba aigi sereng nungaiba nangbu phangningbana taw thare marup loina khamnai draba ichel da ngamgumna hingba amasung sibagi tamthiraba kumai dasu ningai dana leire mahakti pukning lupna achet pa mari punamak thadoktuna atya khet na wang na manglan puraduna paigani karamba matamda masa sagal sing sandokladuna sangban na ba atya gi uchek na paibagum mitchana ani da mahakki manglan kaya iksinduna kagani chingdon da kai dongai thamoi ga singnana isida loijer assalamu alaikum. Thank you so much, Miss Roshanara Begum from Bangladesh.
Bangladesh se leba koi maitai pangal gi matang da yam phazana libi gre wari oina nungai ta